Khuman Sports Complex manakta laiba Imphal turen torban ngarang thengnakiba lairen adu Burmese python oiramba yai hari lairen adu torban adu asoma marakta changsin khibadagi thiba khangna lairi lairel adu thidolaga hena sapakata mafam amata thadoknabagi pandamda People's for Animal Forest Department of the Zoological Garden ki muse singa kusam nadana thidopagi thabak paikalaba yari hira masida impact news ki podamamba aina hojik leiriba si miyam hek u matamda mongsongumba umangumboy ubirangmani dumak mafam asi tasengnamakti Imphal turilgi torvangi saruk amani maruoina Khuman Lampak Sports Complex kina hek mamang thangmo saruk tel leiba Imphal turilgi torbani turil asingira maning thangba turilgi torbangi sarukni mafam asida ngarang asi khogi excavator sizinaraga lengoi polishing kothokpa matamda laren achaw ma thengnakiba maduguma mafam aduni haribo laren du ngarang People's for Animal amadi Forest Department mi huching la kanda thiba hombagi thabak thakhi dumakpu phangkhidabana mafam asigi akobira sum lerangmadra haibagi chingnabadi leiri adumakpu hairiba laren asi matau karam tawduna mafam asidi yorokhibano haibagi wahang asini hiramasi matangda impact news na People's for Animal gi kangbu gobari sanaba matamna makhone phongdorpagi matung inna Manipur gi turel ayamba chingdagi horokpana maram orakanda singdagi laren du kumthorakpu orangmani haibani laren adu maruina kogi feet mapandagi na tara faugi manungna sangmana maram orakanda makhoina irai laina kogi hamengumba huigumba chaba ngamgi du mapangal legedoba laren ni haibani laren makhal asi India amadi Manipur yauna India da tangsilaklaba muthigadra haina mi pairiba Burmese python hariba asugumba makhal asi oramgani haibagi thajaba lei hairi adumakpu hairiba laren asi matau karamna mafam asida leirambano haibagi matangda hangma matamda mokhoina phongdorokpagi matung ina November thadagina March tha phawbasi laren adugi oina haibadi hariba species adugi oina mokhogi hibernation period haibadi ingtham thagi ayingba khangnaba leinungda leibagi matam haibani hariba matam adu loisilakpa amadi machinjak lamlakpa matam oibana mokhoina su kitang sondhabagi adugumba timing ama oirangmani haibani adumapu laren asina khogi miyoibada sokpa pangadauba karsu adugumbagi wafam leite haibani makoisi mahu chendi haibani adumapu akoibada leiba miyama thengnaba matamda aki akhang pokhanba yabana asigumba sidagi ngakthok haunaba athuba matamda khogi laren adubu thidoklakana mafam chana thadokpa natraga mafam chana thambagi matangda tangai fadana thabak khadi lokhuttaba yadaba leiri harasu phongdorakhi thengnakiba chobulin adu madu Burmese python haide khoi maitelonda lairen oigane haibagi thajabalai fit mapandagi tara phawba sanggane haina khoina thajai haibalin makhalasi wildlife protection act ki schedule 1 da chanba dugumba sa makhalni haibadi India da natraga Manipur da mutkadobagi tangsilaklaba dugumba sa makhalabani mafam asi ekhoini yengbada lairen asiga chanaba mafam amadi nati haidi mahaki size asiga mana chaga da bachinja ki size tu mafam asida phanggadaba oidabana Imphal turel gi mapal asi lairen asigi magi leiba yaba mafam ama oide haina khoina lawe ngarang khoina yoba matamda ju gi staff sing su leibirame People for Animals ki staff sing amadi ju gi staff sing na yoba matamda di lairen adu manana kuda leiba turenpan pariangi mongsong marakta changgibana ekhoina hak thibada su phangdre mongsong do su kimadik songmanina thibagi awaba madi hojik oiri November thadagi hojik oiriba March April si phawbasi lebak manungda natraga mafam chabada ayingba singak thoknaba hibernation tawraga kalen changakpa saba hogalakpa sida muk thoraktuna nongna machinjak chagadabani maram asina haibadi lairen asi hojik masa sonma matam machinjak chaninga matam moidoni maki size asi hairuragadi irai laina hui mapi ma hameng gumbagi size ta adumak irai laina mahana chaba ngambagi adugi pangan mangonda leigani kuina chinjak saraktabagi sonthaba matam amadi mahaki machinjak thibada phangdabanina ekhoi miyoibagi hui gumba hameng gumba charakpa yabagi adugumbagi khudong chadabagi khajik lei maram masin animaksi koknanabagi damakta lairen asi mafam asidagi athu matamda phadoknaba koi forest ki ju gi staff singa People for Animals Manipur ga kubna khanari hui sniffer dog sing season aduna turenpa adu paktana thinanabagi thorang su paikhali People for Animals Manipur na mafam asigi anapkada leiba miyamda apel tawjaningbadi lairen asi yam tappa mahu chendaba masida miyoibada chikpada su hu kadaba khudong thiba thoidaba dugumba atapalin makhalamani maram asina haibalin asida sohanba adigi phatpana chingba mudu tawbidanaba bum khodimakta apel tawjari Imphal turel gi Khuman Lampak haibasi miyamna chinba mafam jinga naknaba oibanina lairen asigi su leibada miyamda su kiba mipaiba phawgadaba oibana
ꯂꯥꯏꯔꯦꯟ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯐꯥꯗꯣꯛꯄ ꯃꯊꯧ ꯇꯥꯏꯌꯦꯅ ꯈꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯕ ꯂꯤꯟ ꯑꯁꯤ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯊꯦꯡꯅꯕꯤꯕ ꯎꯕꯤꯕ ꯌꯥꯎꯔꯕꯗꯤ ꯈꯨꯗꯛꯇ ꯄꯤꯄꯜ ꯐꯣꯔ ꯑꯦꯅꯤꯃꯦꯜꯁ ꯃꯅꯤꯄꯨꯔꯗ ꯅꯠꯇ꯭ꯔꯒ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯐꯣꯔꯦꯁ ꯑꯣꯐꯤꯁꯁꯤꯡꯗ ꯄꯥꯎ ꯄꯤꯕꯤꯅꯕ ꯑꯃꯨꯛ ꯍꯟꯅ ꯈ꯭ꯋꯥꯏ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ People's for Animal Forest Department amadi Jugi Miyoisingna hariba laren adubu thidoknabagi khanabadi leiri hariba thorang asi atu mathangna pakhat pirakanda mafam asida kogi leiramba ya hena khanariba ngarangi thengnakiba laren adu thidokloba matungda mafam sana thadok pikhiba mafam sana thamba haibasi tangai phade maramdi kogi Manipur khangatana India pumoda tangsilaklaba Burmese python asi kalhauba haibasi yamna maruiba ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯤ ꯑꯗꯨꯃꯛꯄꯨ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯀꯤ ꯑꯈꯪꯕ ꯐꯥꯎꯕ ꯌꯥꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯕꯅ ꯃꯤꯌꯥꯝꯗꯁꯨ ꯀꯤꯗꯅꯕ ꯑꯗꯨꯒ ꯇꯥꯡꯂꯕ ꯁ꯭ꯄꯦꯁꯤꯁ ꯑꯁꯤꯕꯨꯁꯨ ꯀꯟꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯏꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯀꯦꯟꯗꯤꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ